Yambo, haune. Nang di kam kanda thoglaiba. Ngarang tholakpani. O, ado kana unadoino. Nang bumi mo unaba lakpani haipet hakigum tawdai. Purna nokphet tawraga makok hotladuna aingonda yenglei. Nangonda haidokpa kijaidai bema. Kijaredi to una horo ayum halage. Ihe, ngai khone. Nangonda haidradi amu masado ay unaba laise khanglaroidaba. Ngai khwaiba. Aiga yam tinaba miro haise. Tinabagi wadi lairadana pulap punbaga chap manaini. Kaino ngangliduna. Unadoba mi una horo aina khangba oiragana kaukthokpiramage haiba. Hoinese, kaukthoktrasu yari nang yum phau drop tawramlage. Mi unanina laaga. Kona unarage masana aina unaba laise mani khanglakanda. Ay haujiktada ningsinglaga pranse prok prok hekchai. Ngaihaktangduda phamung mathakta khongrai channa phamlaga nonthaduna kokse mompakta dak dak sujin. Ay muktanja khangdabi nupisidi miyoiba laktadi lairadana sangsar sigi jiba kanagi tin kang marakta phau poklamohe saitana saki bidya saki. Adubu masu ay nungsiradi matam kharadang di ngaiba yabani. Kaigino hobe hobe nupi ama hekta koisilide. Adusu chahidumaktada. Haujikti kari sarese. Aigi laibaksibu kaino. Nungsiba haibasisu nupi laijaba nupa amada haijilurisibo. Nungdang waram yoksilakpaduda inam thauranina jak thaurang tawba loikre. Tiffin pack loiraba matungda agyaton laktuna laurare. Aishu ngasi thengnariba angakpa mayamsiga papagi manak changba tali. Purna leiramgani khanbada onthokna tankre. Amuksu Lucy haibi nupida kamdawbano masak kamai tawi khangningba phaurai. Ai isasi leitafam khangdraduna Ronidada call tawi. Bye, thabak chinbra. Chindi kaidorage. Sum kainom hange tawbani. Kaiwano hairo odana ko. As kok to haiba thoktre. Chingkhaina mu kaidora ino. Chingkhai gi wana teba. Adudi kaino. Ay sor sang no hondoi. Nangdi da Sunil ga khangnabani na khanglambasu yai. Yambung no nupi koi bro. Ronita nokladuna hairei. Madui mido mawong mandana moi betski doctor nupi ma koi haibani. Lucy ko ba neurosurgeon ni gaina haipet pan kidadana. Ay amuka sukokse swai lawi. Isasi tumin leiba yadri. Khutuna purit machida suru naiduna paisili. Ronita wa makhatare. Kaidorage nang adu hangaido. Lucinda, nang purna nungsirira. Ay khangnong noi, ikai khangdagi nokpa khunokni. Chaloy, adubu nupani na kana nungsidoino. Nungsiba yaba sakta supandana. Sum magi FB account da relationship thamba thengnabaduda hangbani. Nang suba kadai dagi. Onthokpa. Oh, adu neba, aishu khalleba. Ay phone thamage. Phone do katlaga ay kadagi makhada prup chenthare. Mayai kada inam thaurani da TV yengduna leirami. Ay ubada kaurei. Bebela one, bepana laktore. Inamasi Hindi khangboi khangdaboi serial yamni yengi. Aishu WakhaL do henjindanaba inamagi manakta phamlaga serial yengba yawi. Adubu yengi haibadani WakhaL do di yadri. Isana purnagi WakhaL khandanaba kanna hotnai. Numituma haukre. Nonganbada chak thenbada aina tare. Ay upai leita tande mande tiffin do haplaga gari thaudore. Ngasidi aina chatpa tanbagi nenlingai phana thengdokre. Papana leiriba room do yobadadi purna su leiramdre. Madi thabak chatki leirami. Thabisna thengida ngasidi. Thengdokre. Phare kaishu kaidese. Tiffin do manigi saruk do thanamlaga purnagi do theluro. Magi maphamduda chajarani. Ay tande mande khomi. Hoi. Agyaton ki saruk do thanamlaga ay tiffin puraga purnagi cabin da lai. Madi patient amaga wari saduna leirami. Thongjinda hairap chaptharaga yenglubaduda
ꯆꯪꯂꯛꯑꯣ. ꯑꯩ ꯆꯪꯁꯤꯜꯂꯒ ꯃꯉꯣꯟꯗꯗꯤ ꯌꯦꯡꯗꯕꯤ ꯇꯤꯐꯤꯟꯗꯨ ꯄꯤ. ꯁꯦ, ꯆꯥꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯀꯩꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯩ ꯍꯥꯏꯔꯞ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕꯅꯤ. ꯑꯩꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯋꯥꯈꯜꯗꯣ ꯃꯅꯨꯡ ꯍꯨꯠꯅ ꯎꯔꯕꯗꯧꯅ ꯃꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ. ꯑꯩꯗꯤ ꯏꯐꯤꯡ ꯐꯤꯡꯒꯠꯈ꯭ꯔꯦ. ꯀꯩꯅꯣ ꯅꯣꯛꯂꯤꯗꯣ? ꯈꯪꯍꯥꯏ ꯍꯥꯏꯕ ꯋꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯦꯁꯦꯟ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ. ꯑꯩ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏ. ꯀꯩꯅꯣ ꯅꯣꯛꯏꯗꯣ? ꯄꯨꯔꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯇꯤꯐꯤꯟꯗꯣ ꯂꯧꯔꯒ ꯇꯦꯕꯜ ꯃꯆꯤꯗꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯈꯣ. ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ. ꯃꯥꯗꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯀꯩꯅꯣ, ꯅꯨꯄꯤ ꯑꯃ ꯀꯣꯏꯅ ꯀꯣꯏꯅ ꯃꯥꯅ ꯁꯨꯃꯥꯏ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯦ? ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯗꯣꯛꯇꯔ ꯀꯦꯕꯤꯟꯒ ꯆꯥꯏꯅꯤꯀꯣ. ꯋꯥꯈꯜꯁꯦ ꯅꯣꯡꯂꯩ ꯑꯣꯜꯂꯛꯂꯕꯅꯤ. ꯂꯥꯛꯅ ꯐꯥꯅ ꯉꯝꯂꯛꯇ꯭ꯔꯕꯅꯤ. ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯕꯗꯅꯤ ꯈꯣꯡꯗꯨꯗꯤ ꯃꯐꯝꯗꯨꯗꯒꯤ ꯄꯥꯛꯅ ꯊꯥꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ. ꯄꯦꯁꯦꯟ ꯑꯃ ꯂꯩꯔꯝꯕꯗꯣ ꯂꯥꯛꯃꯤꯟꯅꯔꯤꯗꯨꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯗꯣꯛꯇꯔ ꯅꯨꯄꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯑꯃ ꯆꯪꯂꯛꯏ. ꯑꯩ ꯆꯠꯂꯒꯦ ꯂꯩꯊꯣꯔꯛꯂꯕꯅꯤ. ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ. ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯀꯧꯏ. ꯄꯨꯔꯅ. ꯑꯍꯥꯎ, ꯀꯩ ꯂꯩꯔꯦ? ꯅꯪꯒꯤ ꯄꯦꯁꯦꯟꯁ ꯃꯔꯛꯇ ꯕꯤꯃꯣꯜ ꯀꯧꯕ ꯌꯥꯎꯕ꯭ꯔꯥ? ꯅꯨꯄꯥ ꯈꯔ ꯃꯤꯌꯥꯏ ꯆꯜꯂꯕ ꯇꯦꯔꯥꯗꯒꯤ. ꯌꯥꯎꯕꯅꯤ. ꯀꯩꯗꯧꯔꯦ? ꯃꯥꯁꯤ ꯅꯪꯉꯣꯟꯗꯒꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯒ ꯃꯤꯠꯀꯤ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯃꯥꯜꯂꯤ. ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯤꯟꯗ꯭ꯌꯥꯅ ꯌꯦꯡ ꯂꯩꯔꯝꯃꯤ. ꯑꯩ ꯃꯣꯏꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯨꯕꯅꯤ. ꯃꯥꯒꯤ ꯀꯦꯁꯇꯣ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯂꯩꯍꯧꯏ. ꯃꯥꯒꯤ ꯇꯦꯁ ꯔꯤꯄꯣꯔꯠ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯌꯥꯒꯗ꯭ꯔꯥ? ꯄꯨꯔꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ. ꯐꯅꯤ, ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯦꯜ. ꯌꯥꯔꯦꯗ, ꯂꯛꯅꯗꯣꯏꯒꯤꯗ ꯇꯧꯗꯅ ꯂꯩ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ. ꯄꯤꯒꯦ. ꯃꯥꯁꯦ ꯅꯨꯡ ꯂꯩꯕ ꯃꯥꯜꯂꯦꯅ ꯇꯦꯁ ꯇꯧꯕꯅꯤ. ꯑꯗꯣ ꯂꯩꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯄꯟꯊꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ. ꯑꯩꯅ ꯊꯣꯛꯂꯛꯄꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯤ. ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯇꯞꯊꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯦꯟꯒꯠꯂꯛꯄ ꯉꯥꯏ. ꯃꯁꯛ ꯌꯦꯡꯅꯤꯡꯂꯛꯄꯒꯤꯅꯤ. ꯑꯩꯒꯤ ꯃꯄꯥ ꯌꯧꯔꯛꯄꯒ ꯀꯧꯔꯤ. ꯗꯣꯛꯇꯔ. ꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯍꯣꯏ. ꯗꯣꯛꯇꯔꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤꯗꯨ ꯍꯥꯏꯔꯞ ꯉꯛꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯃꯤꯡꯗꯤ ꯄꯥꯟꯊꯣꯏ ꯀꯧꯏ. ꯑꯩ ꯊꯤꯡꯒꯠꯂꯝꯕ ꯁꯣꯔꯗꯣ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯏ. ꯂꯨꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ. ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯀꯌꯥ ꯆꯤꯡꯅꯔꯨꯔꯕ? ꯏꯊꯟꯇ ꯅꯣꯛꯅꯤꯡꯂꯛꯏ. ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯈꯣꯡ ꯊꯥꯡꯗꯨꯅ ꯄꯄꯥꯒꯤ ꯔꯨꯝ ꯌꯧꯅꯕ ꯂꯥꯛꯏ. ꯑꯩꯅ ꯌꯧꯔꯛꯄꯗ ꯑꯩꯒ꯭ꯌꯥꯇꯣꯟ ꯍꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯦ. ꯄꯄꯥ, ꯑꯩ ꯆꯠꯂꯒꯦ. ꯉꯥꯏꯈꯣꯅꯦ, ꯇꯤꯐꯤꯟꯗꯣ ꯉꯥꯏꯔꯒ ꯏꯔꯦꯟꯖꯅ ꯄꯨꯈꯣ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯤꯜꯂꯛꯄꯗ ꯂꯧꯔꯒꯦ. ꯏꯍꯦ, ꯀꯔꯤꯅꯣ ꯑꯗꯨꯛ ꯐꯤꯡꯂꯤꯗꯨꯕꯨ ꯊꯣꯏꯕꯤꯁꯅꯥ? ꯅꯪꯒꯤ ꯑꯦꯛꯖꯥꯝꯒꯤ ꯋꯥꯔꯤꯁꯨ ꯁꯥꯗꯧ ꯂꯩꯅꯦ. ꯀꯣꯟꯅ ꯁꯥꯔꯁꯦ. ꯑꯩ ꯄꯄꯥꯅ ꯉꯥꯡꯂꯤꯗꯣ ꯇꯥꯗꯈꯩ ꯕꯦꯛ ꯌꯥꯟꯁꯤꯜꯂꯒ ꯌꯨꯝ ꯌꯧꯅꯕ ꯍꯣꯕꯦ ꯂꯥꯛꯂꯦ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ. ꯖꯦꯅꯤꯝꯁ ꯒꯦꯠ ꯈꯔ ꯍꯦꯟꯗꯣꯔꯛꯄꯗ ꯂꯩꯔꯤꯕ ꯕꯦꯀꯔꯤ ꯑꯗꯨꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩ. ꯑꯗꯨꯒ ꯑꯩ ꯌꯨꯝ ꯍꯜꯂꯛꯂꯦ. ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯩꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯒ ꯏꯃꯨꯡ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯕꯗ ꯍꯧꯖꯤꯟꯈꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝꯗꯨꯗ ꯑꯩ ꯐꯣꯟ ꯍꯥꯡꯗꯨꯅ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯤ. ꯄꯨꯔꯅꯒꯤ ꯑꯦꯀꯥꯎꯟꯠ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯕꯗꯨꯗ ꯈꯨꯠ ꯂꯦꯡꯕꯒꯤ ꯍꯧꯅꯕꯤ ꯁꯣꯏꯗꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯈꯤ. ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯃꯨꯛ ꯊꯣꯛ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯏ. ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯨꯔꯥꯟꯕꯤꯒꯤ ꯃꯑꯣꯡꯂꯥ? ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦꯗ. ꯑꯃꯨꯛꯁꯨ ꯈꯜꯂꯤ. ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯄꯥꯈꯠꯂꯤꯁꯤꯅ ꯀꯩꯒꯤ? ꯋꯥꯈꯜꯁꯤꯡꯗꯣ ꯈꯟꯅ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯤ. ꯈꯨꯗꯛꯇ ꯑꯦꯛꯁꯦꯞ ꯇꯧꯔꯛꯏ. ꯃꯗꯨꯗꯒꯤ ꯑꯩ ꯃꯥꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯆꯪꯂꯒ ꯌꯦꯡꯉꯤ. ꯒ꯭ꯔꯨꯞ ꯐꯣꯇꯣ ꯇꯦꯛ ꯇꯧꯔꯛꯄꯒꯤ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ. ꯑꯩ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯖꯨꯝ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯅꯨꯄꯥꯗ ꯅꯠꯇꯦ, ꯅꯨꯄꯤꯁꯤꯡꯗꯨꯗꯅꯤ. ꯂꯨꯁꯤ ꯍꯥꯏꯕꯤꯗꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯠꯅ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯨꯏ. ꯈꯨꯗꯛꯇ ꯃꯥꯒꯤ ꯑꯕꯥꯎꯠꯇ ꯆꯪꯂꯒ ꯂꯨꯁꯤꯒꯤ ꯑꯦꯀꯥꯎꯟꯠ ꯆꯦꯛ ꯇꯧꯏ. ꯗꯤꯄꯤꯗ ꯀꯣꯔꯤꯌꯟ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯞꯄꯤ. ꯑꯁꯨꯝ ꯃꯊꯪ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ. ꯄꯨꯔꯅ ꯌꯥꯎꯅ ꯀꯥꯞꯄ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯑꯅꯤꯗꯤ ꯌꯥꯎꯕ ꯎꯏ. ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯨꯁꯤ ꯀꯅꯥꯅꯣ ꯑꯩ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯁꯛ ꯐꯖꯩ, ꯃꯁꯥ ꯅꯥꯜꯂꯤ ꯌꯦꯡꯕꯗ. ꯃꯁꯤꯃꯗꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ
ꯆꯤꯡꯅꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯄꯨꯔꯅꯗꯤ nupa amaga Sunilgagi mayayda lepi. Aigi pukning wakhal anisina yam kanna Lucybu khangningba yengningba poklei. Hospital duda sinba thongna koi chatuna thiningba phaurai. Aina ma khangningbagi changse onlang thada ising khawrangbagum aduga jealousy haidura aina sukyamna charangnaribasina nungdangi chak thinbagi inam thaurani na thonglido ai ngai ngamde ai hospital chatningmana ngai ngamdre numit se yam thuna prap tahaningba pokli gari gi katasisu hiyang tanabadongna aina khongban chenduna chatkhalo haiduna insiningli adubu madi anam kanbi oiramduna aigi awabase khangbidre matamgi lairembi naksu mabuk phatmande nahan khaidagi ngasina numitse hena sangdokhraboi ningi nungdangi chak thelakpaduda aina thengnaba mi pumba kirup yengi aina ukhriba group photo duda amanba yawra haiduna aigi mitsina dorbin thanba simangai korok watliba adumna changlakpaduda Sunilga tanja chana hek thengni hai Lucinda chak thilairo hoi da Sunil di handoraba halage na thogla mini nangdi nungairi ko nungairi ye nongma punna koi bachache suti leiba numit amada baba su discharge tawdabu kuiram laroi kuidre hapta phadre nang su exam loiram lani chachi ko ai hoi haibagi mawong da kok da nomi Sunil na haire chango thengkhrani ai shu halage baba puthabaga ai shu lake yumda nongma hoi la odasne chango Sunil unarabasu aina hanginglibase hangduna khangninglibase ko khanba ngamde adumak wamaigum phomliba wahai mayam sina aibu maisa phawhanlare masak udaba chaina pirare aina ka manung yongna changlakpada pabung birensu ima sakhisu pulap leiram kado makhoi kharaduna phambada pik hek thal ai changlakpaduda purnagi mama sakhina harau kawrai icha lakledana lao se imagi naksda phamlu lao ai no phetongna changsinuna phami icha da chak thendok thinjin tawhalibani ne moina hey bungo nangbu nupi macha sida nungdang wairam chak thinhali se kaigino kok nangna lawruba yadro papa nogle inakna ida khongna chatlasu yaba lamdani adubu bo oja hojikandi pause chat hektaido aduna isase inung nungai jadriba chumi imai pem pause onthok pa haina khidraba ngakta ngaire sanariba wari duda pabung birensu yaure yare da sakhi nangi do bar chatle mi icha thoibi asok thongna phakhrabasida ngangido pakchadene mamaga mapaga na nganglibodo purna nokphetongna taduna le kari mino masibo mana khaliba wakhalsi karino pawba khaji khangba ngamhandabasibo mana ingonda ulibase minungsi haidura natraga karino ai isai thanta itattana hangje pakhomdi phangdi wahang ngakta adubu magi masakto uba khoding aigi thamoigi ihulse hena dum hengalakpagum tawri oiraroi khanglaba marise hena pamlakpagum ngasisu hojiksu aina chak puduna hobe chelaklibase ma uningbagini haibada ai ikai khangdabi mingthol phangnabasu taram lawsinningle yengli makai penba naidaba saktam sibu kari maidano asiguma masak asi semlaga mibu ngawhaliba isor mahaksu tawngamkhre papa wanganglei nangi exam dudi kamai tawre ngarang dagini wari sagi phangdrisi exam adum nungairami phare sida khangningduna hange tawbase koi chen hek cheli pabung birena tabli ngangbaduna marak thatkhre sakhi aikhoi su hannaba tawrasi hanbu haningdreda aidi warise onthok nungaikhre makha amuk samthaningi aikhoi bungogi luhongbagi wari su sada watli ai khang buhuna luhongdoraba adudi aina kamdawba ihe luhongbagi wa amu kochilaklene matangsida masi chonga oina pok tawbada soidana sakhi oina poklaklabra kainom tawre onthokna dai chadi da makhoi pabu
Rasidubu yam yaude haiba. Kumhei nungai. Purna prap nganglay. Ima, thengkrani. Phare. Adudi aikhoy amuk yaukrage ko oja. Itaw, yumda leirakanda amuk hek lakpa haiduni. Hoyne, khara koithoro. Toy khalakladabani handak matangsidhi marup ibungo. Mayamdu pulapnoi. Aisu maramdi khangda yauksilli mayam marakta. Bema, thabisna, ima hoy chatlukhige ko. Amuk punna noi pabung hoyga yumda laki. Hoy ma, ai swaida sum lei jahorage. Lehoro, amuk thindoktrasu yareda. Makhoi punna chatkraba matungda chak thanamlaga aisu ngasai euki tifindu paiduna thoglei. Gate phauba purnana ngahau thindore. Lambi matek aduda wari khara sanai ibani. Yambo. Ahaw. Ai kai thokduraga kari haiduino khangdri. Wahangdi yamna hangningli. Adubu aina hangdawriba wahangse tanja khangdabi tongambi taradra. Aina mangduna leibaduda mana kaurei. Kai haibano. Kau thokre. Ai tawduda purna nogle. Magi asigi khunoksidani. Aina mit anise chokthaba naida awaba khangda mikup amata kuppa tawdana yenginglibase. Exam nungairami haiba natro. Handakti nungairami nahan khaiga yengnaradi. Khalakani adudi soidana. Sum yengba haiduni. PhD sit phangladi karida tawdoino. Feminism daro. Mai wada ai nokningbana kham thengli. Aise mayamga khara manadabasida feminist oina uramale khali. Aina khara yaningdaba utpasida aibu. Ai nokmi manglingai gari amana tunglomdai lakpada bab oi haudre. Purnana aigi khudang pairaga phatchingsili. Ai ngakpa ngamdaboi mangolomda paisili. Ngahaki mikup aduda aduki matik thukre. Ai bab ta haudre. Gyan tarakpadadi purnagi thabak mayada ai khut ani tasinduna kok ase supchillaga leirami. Purna sor asangba mo handoklaga saurapna hairei. Gari khuthaulak thongno hospital lambisida mi singse onthokna gyan tanadeda. Ai tapna handoaga lepi aduga samda sem darakliba saido khomgatuna napada sat yepsili. Mihosidi lawai lempuda hunduna leire. Sokhaude ko gari duna khetkibra. Asi haiduna aingonda onsinduna yengle. Ai khonjelase pictru picsina khumi. Kaishu tawde. Phare laibak phare. Aisu ithanta gyan tadana prap chatkhali. Purna sutung inare. Tungmang yenglaga chatluko lusinda. Hoy. Ngasai makai phumduna thamliba wahangdo auto tongpham yoramdaiduda nang hauraroi matagum purna do onsinduna hangli. Yambo nang luhongdawraba. Wahangduda ma khara ngaklap yenglei. Mikup phade maithongdo magi hanagi nokmiba mawongda hanjinkhraga tapna khumlei. Pabung hoina sinbanida. Lusigara. Nangdi kamai khangiba. Ebida ujabado. Purna khumlakte. Laibaki saido phat nantharaga noglei. Yum halaknaga ai ahingduma sutumba yadre. Maphang liba WakhaL mayamdu tasillaga joiroloi kariwoi. Darido puthokduna maye khara penduna khoro kholi. Aigi nungsibi dairi. Ngasisu ai nangi nanakta amuk lakle. Nangsu khangliduni ai nangonda walotpa ngamdi. Aigi pukninggi wadi nafamda loina tamjaraga aigi pothafam oiribani. Handagase ai haifam khangde. Pukningda paikhatliba khoirang khoisaunaba charangnaba aduki matik yamkhre. Purna haiba nupa asina ise angaubi onhale. Handakse mana ibu saglona ma onhanbiri. Punsigi atopa mahau amatang hanbiri. Ai wai haigadra nungai haigadra khangde iyan yanai. Adubu ai kijabadi phawi. Magi WakhaL khanbasi leplagi haina aina kayara khone.
Maga naksinnadanaba yam kanna honai. Isani isabu phajinbani. Maramdi I kije. I'm too scared of getting hurt. But the more I told myself not to think about him, the more I ended up thinking about him. Love is pure mysterious. My dear diary.